Punapu kurumjari 33 workers ki apunba group ama nungti gi matawgumna 2300 feet luba mine amada thabak suba chalami makoina thabak tawriba mine adugi aruba si Prithvi gi khwaidi wangba ani suba building oiriba Sangai Tower gi awangba fawba hen luwa mafamni mine aduda chatnabagi subnagi lambi ama khakta leirami loinana laibak thibadi mine adudagi thoroknabagi lambi su hairiba lambi adu khaktadagi oirami mine adugi batam aroiba makha workers singna thabak suriba mafam adugi temperature asi yamna wang leirami haibadi yam sarami loinana oxygen su yamna likna fanglami numittudasu mine gi manungduda operation pumba tai numit ki matawgumna smoothly tekta kaidana chatharami adubu ikhang khanghaudana thokiba tamthiraba thodok amana worker pumba gi punsi pungon ulanki numittu 5th August 2010 ni Chile gi Atacama desert ki mayaimaktada leiba mine ama maduda copper amadi gold gi mining chatharami mine adugi maming asina St. Jose haina khangnarami Madubu private company amana operate tawduna mining adu chatharami mine gi batam makha adu 2300 feet lurami madu yona chatnabagi lambi asi spiral track koina ungba lambi amani maduda gari jeep ki matengna workers natragana miners sing adubu nungtigi puthok pusin tawrami chahi chamaga kullom suraba mine aduda chahi khudingi worker kunthra dagi nipuromdi thawai manglami sirami haibadi risky oiba mine amoirami Asumna 5th August 2010 numittudasu 33 workers or miners sing adu thabak surami mine gi manung miners singna thabak tawriba mafam aduda crack chalakpana maram oiraga kudong thiba thodok ama thoki yamna chauba nungdumama mine manungda ningkhairakna tasilakpadagi mine manungda chatnabagi lambi pumba namtharaktuna block tawduna hadi thingjindana thamkhirami madubu lokthokpa haibasi kaidonungda oitholoridaba fiwam amada lerami Hairiba incident aduna workers sing adudi karisu thudokpa so open yaramde adubu makoi aduguma fiwam amada laiki madudi laimaidagi 2300 feet uthana makoi kakhatpa su yada loinana makoi gi chana thaknaba polam singsu marang kairamde mathakta lairiba misinga paw phaunabagi upai so mata leiramde sida sunatana maikai maridagi thingjin khiba maramna oxygen su marang kaina fanglamde masai khudamoina 33 workers sing adu hingna ku mada hablaga laimaida phumjinbaga pangkhak oirami adubu yamna nungaiba amadi ngakngai oiribadi numit 38 gi matungda makhoibu mine adudagi hingna rescue tawki adu madu matau karamna oithokliba supnagi chara amamam khaki chana thaknaba polam sing puduna chaliba workers sing matau karamna numit 38 chupna hingduna lerakhiba karamna yamna limited oxygen leiba mafamduda makoina survive tawrakhiba loinana mine adubu khotuna mining tawda chahi chamaga kullom sangkhiba mafam adugi bottom da trap tawduna panduna leiramba workers sing adubu lokthokpada rescue team na karamba khudong chadaba sing mayokna khiba haiba pumba si ngasigi video asidagi punang khangminasi workers sing adubu lokthoknaba honabada thengnarakiba challenges sing ahanbada asigumba tamthireba collapse adu nungthilgi pung ani taw matamda thoki loinana madugi effect adu aduki matik chawna thoki madudi mine gi changpham duda chawna uful paikhalak pakhak natana manak nakpada leiba jaga fawbada tak tak niki masigi pawasi Chile pumada yamna tuna viral chatuna sandoki mining company na kudakta emergency alert lauthoki workers singi family members singna mi paina duna irang hoki makoi hinglibra natragana sikrabra haina khangbungamdabadagi adubu madu khangdoknabgidamakta mine gi manungda sangduna yengba tarami mining company gi matungina thodoktugi matungdagi mine adugi mapangal adu aduki matik solami aduna madugi manungda changba hebasi yamna khudong thiningai oire haina maram asina mining company na rescue operations athabada reject toroki yakide asumna matam asum sangthariba makai mine the trap tawdana lairiba workers singi hingbagi chance su asum nimsalaglami adubu matamduda retired miner Jos Bega koba mioi ama magi machanupa Alex name koba ama trap tawriba worker control doi adugi marakti yarami aduna magi machanupa adubu by any means tawdana kannabgidamakta thawai kubak tahaptuna mine manungda sangdana rescue tawbada yarami mahak challenge number 2 asumna retired miner Jos na magi
gari ga loinana mine gi manungda changba horakpada mana ubu fangki mafam khudingmakta mine adu crack chatlaga kaigadabagi leiba thengnaraki loinana matamdu fawda apik panungsing kelakpasu leplamde Jos khanglami mine gi mapangal asi yamna solle loinana anytime masina mangonda kudong thiba tabaya haibasisu adubu mahak makhatana manunglomda leptana sangsilami mate khara changlawa matung mahakna thengnaraki madudi mana changadoriba lambi adu yamna chawba nungdum mega stone amana thingduna leramki masigi nungdum asinani mine pumba dubu collapse tan ki badusu loinana madu icham chamba nung amasu oiramde madu diorite ki achauba singdum gumba nung ama oiramki diorite adugumba nung makhal amani masi granite tagi fawba 2 times saru ani hena mapangal kanba nung amani estimate khargi matungina Hairiba nungdum aduki arumba si 7 lakh tons lom oigani hairi haibadi masi Prithivigi khwaidagi wangba building Burj Khalifa gi mas tagi fawba hena lumba nungni aduna masimadi confirm oirami karigumba pambai amatana hairiba nungdum adubu kakpa natragana loktokpa haibasidi oitholaroi adubu Josna hairiba mine aduda chaikaya thabak torama maramna mana khanglami madudi mine asida ventilation tunnel amasu lerami maduna mine gi khamthengba makha batam phawba yoba asumna Josna search party ama semgatuna ventilation sab adudagi mine gi manungda changnabagi tayari tawba hoki rescue tawnabagi asumna makoina sem saringai ikang khangaudana achauba explosion amagi makhol amamuk mai manungdagi taraki maduna muk ani suba collapse thokibagi khonjel oiramki hairiba collapse aduna ventilation sab adusu crush tawki phumjinkirami challenge number 3 asuna ventilation sab adu crush tawkro matung Jos magi machanupa kanabagi aroiba hope asa adusu mangkirami human rescue team mine manungda changnabagi option pambai amata leramde asumna pung kumari haukre hauzik masigi incident asi asuki matik viral chatkirami aduna Chile government su maside auxilak pataki aduna Chile gi mining minister Lawrence Goldborn mine aduda visit toro matungda mahakna high speed drilling rig ama kauki hairiba machine asi workers sing adubu kanabagi aroiba asa ama oirami Operation Head Roll Dagnino warep lauki mine adugi tongan mafam ahumda inchi taruk lauba makul ahum khutna drill tawraga maduda camera fit tawduna manungda trap tawduna lairiba workers singi khunguli baina adubu masida yamna chawba problem amadi Operation Head na phongdoropagi matungina mine da lairiba yamna kan manung sing namaram oiraga drilling pipe adubu makoigi location dagi na thaiduna makoigi target miss tawbagi chance am wang le haina asi kudamoina basketball amabu 2000 feet wangma famdagi magi golida channaba thadarapagumani haibadi drilling asidagi workersing adubu rescue tawba haibasisu subnagi 1% chance kaktama oirami adu masi natana tai pambai amatta leitabana madi matam thengthariba makai workersing hingbagi chance asum hantar kadaba maramna drilling gi thabak adu khudaktagi chathaba hauki tawba hauki Challenge number 4 Hauzik fawada numit tare ni haukirami loinana drilling gi thabak adudi hauziksu chatharami experts singna mine gi mafam ahumda workers sing panna leramba yabagi chingnaba lerami ahan mafam asina 1000 feet tani adubu mafam duda karigumba mata leibagi khudam phanglamde ani su mafam asina 1660 feet tani adubu mafam adudasu amambana tana karigumba movement amata thengnaramde mining gi location da leiriba workers sing gi family gi langtak na basu hingalaki loinana tapna workers sing hingduna lerambagi thajaba dusu asuma mangsilaki drilling gi thabak adusu aing nungtil lepal leitana chatharami hauzik lemhoriba haibabu aroiba last location adu tamangairami hai mafam asi leimaidagi 2300 feet luthana leiwa mafam amani mafam aduda apikpa ka ama khak lerami madubu refuse room haina su khangnai karigumba any emergency situation ama lakpa matamda workers sing refuse ta ponsinduna leinaba semki mafamni mafam duda numit humni gi chana thaknabadi store tawduna thamlami adubu matang sida anauba problem amamuk laki hauzik makhatana refuse power drilling tawda hafta ama haidi numit tare ni matam amamuk changki gadori already hafta ama haukrabani loinana naunamuk 7 days amaga changki gadori aduna workers sing refuse power yauduna leramlaga su makoi gi manakta subnagi numit humni gi chana ba khakta leram gadori bani adubu atoppa pambai amata leitaba maramna drilling gi thabak adu makhatana chathaba hoki Challenge number 5
Hauzik expert singna drilling adu refuse na punabagidamagta yamna maroiba angle amada drilling pipe adubu manungda thajinba tarami maramdi 2300 feet ki matung direct refuse room da hit tawnabagidamakta asumna expert singna yamna kupna calculation tawraba matung akhanaba angle ama putoktuna drilling tawba hauki numit tareni chupna drilling tawraba matung mamai thangda 2300 feet makhadi yobongamki adubu mafam dudasu sumnagi amamba khaktana tana karisu thengnaramde tungda khangnaraki drilling pipe ki target adu refuse tagi sumnagi 100 feet lapna tarami hauzik numit 10 haukre loinana workers hingna lerambagi chance asi sunglai leitabaga chap manarami asa oraktrabada operation headna rescue mission adubu loisinaba fire fabolorami adubu Chile gi mining minister Lawrence na magi oiba tonganba calculation ama tawduna aroibo ina amuktanga drilling tawnabagi request tawrami asumna aroibo ina drilling gi thabak adu chathaba hauki loinana numit humni gi matungda amukahna 2300 feet yobongamki hauzik pipe adu loktoktuna camera thadaduna yengadabani tanjadada mining minister na pipe tagi yamna angakpa makol ama tawa phanglaki ahanmada madu pipe da nungsingna tasinbagi makol oiraboi khalami adubu maduda stethoscope haptuna yengbada khangbangki madudi kanaguma miyoi kharana pipe tuda nungthangna yaibagi makol gum tarami kudakta pipe adubu mapanda lokthoknaba process tawba hauki asumna pung taruk chupna pipe adubu mapanda chingkhalaba matung pipe ki matonda karigumba pot ama kiraga yaroki madu uruda thajabagi wangmada lerami pipe aduda yamna cheksina sejet amada yomlaga irakpa thenaki madudi aikoi refuse ta trap tawduna leiri loinana worker pumba hauzik phawa hingduna leiri haina masi khanglaw matung mafam duda leramba miyam pumba haraubuna kappa phaw yawnarami asumna 6 inch lawmo kun adudagi camera thadaduna yeng matamda kari kari uba phangkiba sumnagi nimit humni khakki chana thaknaba aduna makoi matau karamna numit tareni adu hingduna leram kiba loinana numit yankhoini thoini chupna karamna hingduna thamkiba aduga 6 inch lawmo pam adudagi makoibu rescue tawba haibasidi orroida wafamni adubu matau karamna makoibu numit 38 gi matungda rescue tawduna mapanda puthorokiba haibana chingwa mayam adudi video asigi ani suba saruktagi soidana khangbiwa ngamgani athuba matamda ani suba saruk adu hapsaralagani video asi yamna sangkharni aduna ani thoksabani matang asida ngasigi video asi loisanjage aina ngakibada soiki lankiba yawga sumyamna puksel chawng ngakpigani channel asibu support tawbiduna like share follow and subscribe tawbu kawbiganu punapu Tasi Khangsi gi maikaidagi